Pung amarom tasilagli. Rishi matanda room duda Leinada Gilarokpa, photo singdo, Magi laptop ta kapthok lagi ingli. Photo kuding mag mahik sing na uwafangi, kutnamda cross mark labado. Masina mahik singali, mana chingda na matam kaya dagi laklaba, misak singasi, mapani, amadi mapagi miwi sing ni heba. Mahaki kongtang kuding mami oibaso, hek okpa mapaw iramle. Rishina, Guirar, Nangi Hakchang to Tuman Gadaba. Ipani Haina, Nangmo Minushi Kadama Misakto, Ainati. Nangkak Natana, Nangi Natung in Mapuna Maxo, Aina Mangani. Gabama Matak the lady ba, phone no ringing lay. Rishi Lam Libado, Fat comes in cray, call the Paikalaga. Hello. Sir, about do. Rishido, Pamamadagi Fogli, Pakanangi. Hosagadele. Kadagi am fingri Rishi sent Hokri. Pakana sent Horkpada, Magi Ang sing the so, Walangang the Matung ineri. Directly bo hospital the Tom Nalai. Manung the Chenchat Toraga receiving Nalai. Hek Yobaga Yam Pakanangi. Abukti, Nagadana Chalino. Sir, Akoi. Haibaloy Banandi, sounding Behenman Bagi, Afafata, Achumaranti Kidri, Wahang Hankidri, Risinupaduda Kutakri. Loyumba sumanang tali. Changsilaga risibo kami. Loyumba su risigi mo ongdo sounding laduna risibo intok laga cherry. Kaino, kutek the tharisibo. Rishina loyumba da mo onsilaga kinna nirak tinzili. Adum na tawrak padudadi laina tumina layba ngamdre. Risibo fatching tolaga mamai duda kopang thazili. Hawkiba thawdokra ningsing la ilaina. Kongtang kuding kurok thangba, tabak kuding ingsinba. Mang nabata tauba, fattabata sinmani, kanada sunate tauribana, magi mungdani. Karigidamag, masagida kanma misak oibagi, mahakya pamada yili haibagidama. Mahang na tali masela duna, magaloy naba, tongan manupi kayada thadaraga nungay thokli. Machagi imungi, kandraba misakni. Miyoy bagi thaway loraga talakpa, seldo, machana supamdi. Miyoy bani mahak adubu tongali, magi wakal, magi miting, magi lamchat. Chahi kudingi leptana pangthoktuna sulakli, ngasiso hantak chahiso, ahal oirabi mabaw banogi mapok numit ningsingli. Toklasi haidi banodo keba nauba lang papamjawini. Aduna mani hena harausabani mapok numit ni haidana, lesabi amadawna mana tawbana karishu taroi. Keba hokrabani nongan maga. Ahal mata amani banodi. Pakchedi haibini kanagong manadi. Ahal oirabi mana tawthorak liba mayamdo. Risida office satkre nganda halagli lai khurumba chatpadudi ma yaurori thabak ni yante haidana. Bridget amadi pakhang macha aninga banuga punna makhoi lai khurumado chatluba halakpagi lambini. Asum thorakpana sai glass tagi makhoi gari dugi matung inarakpa gari urei Bridget na. Ahan mada kaishu khaludabani. Asum yenglammadagi Bridget inaragli bagarido. Panodagi khanganda nupam chani duda ingitpi. Khangnabi matung ina garido sat khami. Banona. Isusa kedore. Bridget na. Abo kaishu tawdina. Gari khamlaga leibaduda matung inarakpa garido hentangna thagudkre kaishu tawramda. Haifati yenglami. Milay taba tanjani, lambi duso itik-tikli. Gari duna thawringi kumthara iloima. Bano di tapi kumtharak pado. Khangaw di, ngasaya gari duna speed amada, makoy tam na halaga amuk laktana thomsilak pado. Sok tana bahay duna, bano bukhara khazi kana chingli. Thaydok padi ngamhawi haibabo, ahal adu di gyan mangkri. Thomlamni ba gari dudagi amuk suhan na makoy da kulay sizindari. Nupam cha ani dugi manungda, amagi pambom da pali. Asum na makhoi tawriba misakto kanano oge fangde. Thawai so manglam gani kariguma gariduna khamlam drabadi. Ahanbada makhoi so khamlibado karigino chingnabagi yengbatam yenglamlaga thawkibani. Hallaga amok thombadadi asokpa yahawdrabada khulai tharakpani. Gyan manglabi bhano amadi asokpa nupam chadoga hospital da punaba tawri. Khamsilakli bagaridudi yaroi loina sokle. Mi kong na bahot na ringay loyong bagalay nagana tan chana lakpani.
Lainadi masak khangmanina Bridget hoi ubada loyumbada gari khamu haina khamali. Thongdo hangduna pakhana chansili. Kaka abo kedorage. Bema se hospital da puna toksi. Loyumba su chansili uriba phibamdada angakpana pik thalli. Loyumbaga nupa amaduga nama samlaga asokpa nupado gari du hapchili. Lainaga Bridget kana banu bu sammi. Chillasa sinna makhoi thuna ma hospital yauna ba thorokli. Risida pau haibasu kinakibani kanamtana haidabani. Manilena su yorakli hospital da. Mabok su gyandi tari dubu pakhat kibagi masado normal pura oidri. Pakhat narama mayamdo kradi fanarabani. Kahina sokpa yaudravada. Sur hondok narabani. Banu gyan lakli kesu torori hek hairakpagani. Risida call toroktuna kangalakpado. Minitara farang noi Risina hospital yokibado. Kiduna laibani soidina saurani haiba khangi. Kanbadumakni karino kamaina no hangda hekta khut thabani. Khamluba loyumba buso kinthin na fukri. Loyumba da khut thabagi sawba khak na tilainado. Risigi mo ongda da sawning manbagi changseduna sapu kanna thakibani. Hokiba singdo laina ning singlei. Mayamdudi amuk hena pakhanakri dawriba matawduda. Risi lainada mitto imo ngangna akiba mayawna yingli. Adubo lainada kudong bisinglaga trade airisida. Nang khakta na ngambra. Nangi na khathaba na chala nausingsa nuksiba hitabra na. Ngammi haidana hekta khutharisi bu chumbra. Mateng pangbiraga hospital se pawo purakliba misaksida nang na karina tilaibagino khutharisi ba. Napaldo wangmali. Wahang hanang. Nangi makhana lay haidana nang nangam masakano. Rishido mitpam sat hongkri. Mathamoida China fawiyo haisingado. Wamachin amatangang lakti. Tumin leptalanay. Onsilaga lainado sawkidirisi. Cherakide kapang na thabagidama. Lainado amukasahi. Nang nafatraga miloy mafatano ogano. Tamo loyong basa. Nangu mamisak nate. Loyong bado lainada yinglagalay. Rishidi murti onkri mikupto. Adubu mapibam du fawa lainada wam ta haidabado atay dingak papawi. Lainiba risigi misingdo lainada kari torakpa haina risigi maching kang napakatchay. Lainado loyong bado ansili. Tamo loyong ba? Nang halo, 18 gilaw. Loyong baso risida amuktang yinglamlaga lainada haiba ilaga mang thaduna chatkri. Lainaso inakim matong risiwa machit amatangang da tumilip lagalay. Ngayak tumilayam laga maboki nangta changkri mamagi Angelina ga sulerami. Angelina risi ubada phasada na hekta changsilaga cheri. Nangi cheksinda bayam kom thopa mo ongdunani kudong tiba sam yawrak lise. Mapandagi sawning na changlakpani hek changlakpaga hairakliba wadada hena sa sawningan kri. Taina fung khangda Angelina da onsin ge tawi. Matawdo mama khangladana risina wangang dringi khami. Sana Rishi mamito isinlaga sorsang na hondok laga tapthakre. Hiptuna layriba mamoki nangta changsilaga pamthay. Mawoki makuto tapna nanbiraga kauri. Abo, ayine, mitpango. Bano tapna mamitpang thorak laga yinglai. Kaisutoroy abo, kaisutoroy pakatno. Wangang amdaba mabokto Rishi lakpadagi wangang lai. Kanano, ako'y buhat na riba misakto. Masak hang labra. Rishi makok nom laga. Kangi. Bano tumina laikre. Rishi na mabok po temzinbi. Abo, ay laysidi. Makoy singdo, limnon bataroy. Abok na mayade, yung dala si Faro. Bano na. Isu darsandi kaisu tawdabra. Rishi di khangdaban hanglay. Darsan. Manilay mana. Makut ta khara soi. Rishi makut kutum tasan na khanglay. Adobo mabok ki mang na di uthok ta temzin wahay oin hayri. Abo kaisu tawdi na maso. Ay may manang chalogi. Abo potharam mo ko. Hayram laga phamlam badagi hagot na may lay thorakpaga layna changlay. Anidu mitchanay. Rishi lainada kuina ying mangamde fat on thoki. Lainada asawa mit ying loine.
Second khara tana yenglamnaga jangsilaktuna mani laimagi nakta lepi. Risi kuina leiramde thokre. Thagdoktu thokra batong nongmani ni haujinkre. Yumda puthoraktuna leirabani banoso. Lainana magi thabang mafamda leiringaidani. Layum balaklaga store dangi khara chatlaga coffee thakluse haidana lomdada faminari. Kana thilake nangmo. Aibu kana thindeba. Auto na lai. Adudi horen thinbana aina thindaba. Itom chachaki yada. Chalaningdi. Tablamna hairakpani laina layumbada yenglaga. Kaima. Kaishunatida. Tamo layumba aina haibado. Layumba lainada munna yenglaga. Kaino aisa. As. Oh, kauri. Horen hangibada lorse. Kaubi tawi. Oh, second khara khaktani. Minute ama faw yauna aina nang amadi nang na haiba khuding kaudabani da. 1 second confuse kidama aibu nang ngakpigani. Is hairaga ni do nokmine. Tanjada da gari ahumso paring thorsilakpoi. Makoina family badugi mangda khamkre gari ahumma. Kumthara I mathang. Rishina mang tharaga ataina tunginaraga laina family badom lai. Layumbaga lainaga ginakta mayamda pulap lepi. Rishi upliba gox to lakthoklaga laina da hanna yingli. Layumbada mung yinglaga hai. Sorry, aina hargina soikre. Excuse to biyo na hagi lakpani. Aina torido yam lale. Ay lale. Asi hairanga makut sating thorai. Layumbada kut sokna si asoiba ngakna si haibagum. Layumba laina da haipe dinglei. Laina di risida yinglaga lairami. Layumba sutap na hawalaga makuting thoraktuna anido makut soknai. Rishina. Ay bungak pigani. Ay Rishi, songgiri. Layumba, kaisukandrela. Rishi makok to haife nomi. Adudi fambiyo ko matong thengnabada kaunasi chalokige. Makutta pairiba gox to fat amu upsilaga lainada anirak suna oiba yinglami. Aduga lemna thokre. Magalakmina masingduso layumbada lale hairami loimak. Rishi khakta natana layumbada kaiso tawdaba makhoiso lale hairamaduna nga enima. Laihori lainaga layumbagadi Rishi gari manungdagi lainaba yingli lale haiba wahaidadi hairamli. Adubu Rishi asawba kokdri. Ngasi phawba lale haiba wahai kanada so hairaktriba oibanara. Maithiba misak oiri haina khanmanara sawninglimado. Lale haibagi maramso lainagi damakni. Tasingna lainana mabu warauraga laikiba pamdi. Lainana sawkibada pakhatjaba ihul amasu pokje masa mathanta. Lainana fukibagi asawba thamkine. Adubu lale haiba waisina lainana mabu ngakpiramlatra haiba wangsidi hangjari. Punsi si mathel yami. Punsi mahing manade. Punsi ki lambi khene. Lepa laita chatpa khongchani makhal mathel kayani thengnaba. Thengnarubana mahakka honglakkiba yai hanaga horzika punsi mahing. Masini khenaba ohonbasu purakani. Sajatta lichatta maongda matauda. Wangangda sangangda dokthorakpada. Lainana khupangna thakiba numitudagi Rishi lainada wangangkidri. Hanadi chaibata oirasu tawramado adu fau tawkidri. Laina sadu mangai breakfast piba changakte. Chak loire hairakidri. Yim amatada laiminaraga ogi fau fangdri. Kitchen chak sade Rishi so ayukki numidangi magi kada chare. Nimidang so thengna halakpana laina ogi fangdi. Udrabaso lainagi makhol tai amadi lai haibadi khangli. Numidangni Rishi do magi balcony nagi lainana bonbon haina kauraga wari sabagi khonjel amatai. Bonbon haiba mingsi tarak lisinga sikhagnate numinini humni sori karino haibani ma khangdi. Have cheptharaga makhada yinglai ogi fangdi. Phone loktholaga Lucas call dori. Sir, aigrum dala. Hoi sir. Hai kibaga sadik changai Lucas to. Sir, kari. Horengi do haikrabra. Hoi sir, haigri. Uncle na phone namasilagi na hairakpani.
Horen imai khoi tungkhrakanda athengmuna silo. Furniture. Risi do sathang doki. Nupi do kai lehonge. Lucas ngakna. Nupi hai ni kana. Risi makhwangan haifet melaga sorry hari. Mushroom do. Amuke na khangsadre Lucas ti makok tu wali. Hanjin hanglo basuki jai. Hangdabadi yade amuka saire. Sir, I khangdre da mushroom haibu kana no. Akwai da leiba nupi do. Maming kari kaugi ai khangde. Ikai baso ni matau do sauning magi mami su tai mai thong do. Lucas to khanglanuna. Oh, darshan ki side ro. Madi kai no sir. Mushroom ko bro ma ba. Risi do Lucas khanging ning laga pisam suk taw nai ri. Kari ba? Lucas to khangre khangi. Ai nai di sir gi thabak ta ma yo hon de se kai gi nai ba. Darshan gi kana hai ba no zikino. Lucas to hai gi hai do ranga hasta gyan lai sep to rai. Natte sir, darshan na samai zamani koina da bani da. Nupi do na di khang da ba. Mana ngau sa ba da khoi ma sen sum phagi tong da bani. Sir, sor kono ba. Gyam ki hangwai na ni haizarak ni do. Rishi di I karak ni mathong ram su khang da. Chai saning draba adung wa khal do yam thuna tha do hayo. Sheram turan. Lucas mo mai di lok tharaga. Oi, hai gi sir. Thok re are. Ai na ba do. Lucas to purple thok hi to. Rishi amuka kore. Ngai ko. Khangning manang le. Bon hai sakana no. Hinau ni da sir. Khaluri duga haidorak ni lunga tayon nare. Amuk su gyan min ta haudai doki. Nuparo. Khakpre khangi mamit ka law thur e Lucas to. Ha. Risi matin yo tharanga semtori. Ai nai di wari sanai do kana ngai ba. Sir, kana wari sagi. Bon hai se marol thok bro. Choran parun manzlei risi gi wata do. Lucas nga I risi gi mo ong do da. Thok te da sir. Hui na buka mai maron thok tu. Yum sida makata wa mel version hai ba. Adu mazat amta hui or so jiba macham sa amta len mer. Lucas to maya kare. Risi gi anau bani hai ba yai. Ngasi tawri ma mayam se. Sir, nupi na taba. Nupi thawak subi phau thamba ya re hai dai ne. Hojik na sa so hui hodong phau nupa loi ba ya re hai ba. Ayo order ni. Request na te khanga ba. Amu hai gradi loi. Bon kaina. Chalo. Aduga masin la oi. Ai na mai bon do puraga. Oi sir. Lucas haifet yenglam laga thokre makok inga ngawi. Risinin hairak pagi matung ina Lucas laina gi nakta laktun hairei pawdo. Kai gino dine. Khang le so sir hairak pani. Bon na mukari tawre hairagi mangwanda. Nangi bon da possessive oi hore sir saurabadi. Kem khangzadaba jibasida amumi sauchangi ro rabon do. Aina ka hage aina haiba wada nangna thingba thamba yaro haiba natro. Aina hari nang ingadaba. Laodi salak wai doge. Lucas wangang na ringi risina hana kumlakpani. Ani daw muchik narak tore. Thabak tore sa udra. Ay robot lo. Nang na remote ang pairaga pangsan sana ba yaba dong na. Lao hay na ay nehta lakpini khalira. Risilay na ginagta nakna chang silak laga taklam na hayri. Ay babagi nakta nga sisat ka ni. Mafam day wana tao. Nang nakangfam tay. Mahig ama bukuin na silaga tambaw na di. Lainado risidang mo na yingli. Amok kasway. Siwa chang ba ay gilay ba. Sima di hayranggi. Yum sila nang lengnan lay. Nang layraga nang uraga imagi da pian moy bani. Wado hek haibaloy baga risi mamay fat lay tok laga chat kre. Laina yeng laga wakalang madali hori. Nung sibagi sayhaw pam poloy fam lay bani. Sayhaw pam sukhangaw di poloy sutam bangam di. Semlam mani mapuna sana bani tay bang lila. Makhalso na semlam mi. Masing tingam da layhanli thamoy pan ba nung sikhang majiba. Thamoy ani na semba achet pa nung sibaduni. Mapuna mitpe na yengning baso. Kamban mani nung shiba pawmagi. Sawarso kalak kusaw ni. Thamoy na thamba nung shiba. Uthok tamani pamba. Pamo man kiba na nung shiba do. Magulay na bahot namani. Tha amarom sida hanadagi khasik saphaba hairani. Angang mangkiba amadi hatlam le haiba paw takidaba masina oiri.
Nonganbaga newsta ayuki paperda angang machuna mahik chawna iraga tabada tuzuningai oiba pau kaya taramadu hanthai. Adubu chathariba crime dugi likhun machet amata fangde. Missing report hantarabaso hana lakiba report orakiba case complaint kaya andudumadi ngasi phabu mari leinaba miyu yamatana solve tawba ngamde. Kaya muk yamna sakti chenba misakno khangningbasa phawi. Huranba lona yadaba thabak tawba makoina duk haisingna lotba. Ahingi matam oislagle. Rishi lainana khangli balamdo haihelaga mobalda mo track tawduna supnagi makoi manga khaklai. Kanada so haidokte kanada su tamthokte. Lakani haibaso jingnahande. Lamdu yawbada pung ahum jangkre. Angakpani sukhang khangdaba mafamni. Ubatata kigani. Jingmai ama lanthoklaga plain oiba achawa zaga ama lerami. Uwani isong songi mafamdo. Aduk lot na layramgani haiba thazarudi. Uri, unawana na saba layriba Arun mumfumado. May thali musi duna uhalli khara khasakti. Milay haiba masin marang ubado. Adubo amamana di heli. Mamaduna kudong chaba maso ihali. Tumina mafamaduna changlakpada kangandanaba. Amuba setpa maikum upa nupa anikak akoy baduda koy na chatpoi. Researching na balay tasangsili. Layram liba singado, Rishida kulay siznar kitawi. Rishi, Mingduda kuthagi toramba ni do lepi. Amana mada yingni, Tanjado lauraga yed oi makut ani makna. Nongmay satorok na mirot ani gitaway manghali kudakta. Nongmay konjalado Govinda sutay. Layram liba mayamdo Rishida onsili. Layram mapui. Mapagi manakta tapna lai Risido. Akibam talaite. Govindas ki machani haiba khangi, yeknabani haiba su khangi. Adubu khut halabaso khulai sizinarakte kananaso. Khulai sizinaraktabana Rishi masangak thokpa ngambani. Ka amada thausada famliba mapagi mangda leplari. Govindas to table mamangda laiba chana thaknaba mayamdo charagale. Chana thausada hangai. Mafam sida laklaga pangzabadro pamise. Kanana haidana aigi leifam khangiba. Wahang hangu haibagidamag ay mafamsa lakpa nate. Nupi machaduna taglakpani, natro. Risinong maydo mapada imtawi. Nanga mahatpada papuni haibagi akiba laite. Masiro, nangi drama. Masira, nangi business. Govindas nui. Mafamase ay mafam. Ay na tawning marul topada kanana suting mga moy. Protocol. Mafam sige protocol di ibil protocol di. Nangam hat paso ay gingit ama nangam. Adubo nang ay gichari madumong titong nindi. Nang lakpagi maho na pimjado sino. Natraga hatoko. Rishido mamit ikari mayakragag chi. Nang nalosilaga thamiba mising do kaday dali. Ngarang nahan ta thengna ba ng pimjado gidamag nang siba kide. Nang halaga ay sira susigi. Asi hairaga Risi mapabu phogi tawi. Chansilakto na phai makhoi mari changlaga. Risigi mi changda magi mapagi ni henmani. Muknabada pangal farabasu Risi mathanda na ngamdi. Mayamdana Risi bu chingthoklaga kausili mathong marom khangda. Yengba yaba yenglamlaga Govindas na khami magi mising ado. Risi ichok thana mapada yengi. Nangda ngamba ay na ngamba khine. Yam tongale. Nang ay chali. Mapa amagi watawa fay haina ay ni kiyarak haiki. Mafam sida nang nathangsilak liba khongthang asina nang yaroy basu ohen mangami. Hakchang du fawbo full ohen na nang manghan basu ngami. Adubo ay mapani. Icha nungsiba di faw. Nang nabu nungsiba. Nungsiba gi imari ama faw chilibro nang gising lida. Apok pinama faw ba. Hana mo naribado nang giminungsira. Ngado ay khangde. Rishido kanna lawi. Khangda yari. Nangi mai kumhang bai basa. Ay wasakni. Tanjada mi koilang ba chen bagi makhol tari. Mami mamli no ngalam daisu oirakle tanjado. SP Shamras ki team mafam du yausnalakle. Police ki team ado obada Govinda Rishida khane yingami.
ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯊꯨꯅ ꯆꯦꯟꯈ꯭ꯔꯦ ꯔꯤꯁꯤ ꯆꯦꯟꯈ꯭ꯔꯤꯕ ꯃꯄꯥꯕꯨ ꯇꯥꯅꯩ ꯑꯗꯨꯕꯨ ꯇꯨꯡꯍꯜꯂꯒ ꯃꯤꯐꯠꯇꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ ꯊꯩꯗꯣꯛꯍꯧꯔꯕꯁꯨ ꯔꯤꯁꯤ ꯈꯨꯠ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝꯗ ꯈꯦꯠꯇꯨꯅ ꯁꯣꯛꯂꯦ ꯆꯦꯟꯈ꯭ꯔꯤꯕ ꯃꯄꯥ ꯇꯥꯟꯅꯕ ꯅꯪꯍꯧꯗ꯭ꯔꯦ ꯀꯥ ꯑꯗꯨꯗꯒꯤ ꯔꯤꯁꯤ ꯈꯛ ꯂꯩꯕ ꯑꯣꯏꯕꯅ ꯃꯥꯅ ꯁꯣꯛꯍꯧꯔꯕꯗ ꯒꯣꯕꯤꯟꯗꯥꯁꯀꯤ ꯃꯇꯨꯡ ꯏꯟꯕ ꯉꯝꯗꯕꯅꯤ ꯂꯥꯛꯂꯤꯕ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯅ ꯂꯩꯍꯧꯏ ꯍꯧꯖꯤꯛꯇ ꯌꯧꯔꯛꯄ ꯄꯨꯂꯤꯁꯀꯤ ꯇꯤꯝꯁꯨ ꯔꯤꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯒꯣꯕꯤꯟꯗꯥꯁ ꯅꯣꯡꯃꯗꯤ ꯊꯣꯛꯂꯛꯀꯅꯤ ꯈꯪꯕ ꯑꯗꯨꯅ ꯑꯔꯣꯟꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯑꯔꯣꯟꯕ ꯂꯝꯕꯤ ꯊꯝꯃꯤ ꯃꯥꯗꯤ ꯃꯗꯨ ꯐꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯂꯝꯕꯤꯗꯣ ꯈꯪꯕ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯁꯨ ꯏꯟꯅꯈꯤ ꯆꯦꯟꯅꯕ ꯑꯌꯥꯝꯕꯗꯤ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝꯁꯤꯡꯗꯨꯅ ꯂꯧꯈꯠꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯐꯤꯕꯝ ꯆꯥꯗꯕ ꯀꯌꯥ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤ ꯐꯤꯕꯝ ꯆꯥꯗꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨꯅꯤ ꯌꯦꯡꯍꯩꯗꯤ ꯎꯍꯩꯗꯕꯅꯤ ꯍꯤꯡꯁꯥ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥꯅ ꯄꯨꯝꯊꯔꯛꯄꯒꯤ ꯐꯤꯕꯝ ꯀꯥꯏꯅ ꯂꯩꯕ ꯀꯌꯥꯁꯨ ꯊꯦꯡꯅꯈꯤ ꯃꯐꯝ ꯑꯗꯣ ꯊꯤꯖꯤꯟꯕꯗ ꯐꯪꯂꯤꯕꯗ ꯊꯦꯡꯅꯔꯤꯕꯁꯤꯡꯗꯨꯗꯤ ꯑꯀꯤꯕꯅꯤ ꯃꯥꯏꯈꯨꯝ ꯍꯥꯡꯂꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯛ ꯆꯥꯎꯕ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯗ ꯆꯦꯟꯅꯔꯤꯕ ꯃꯀꯣꯛ ꯑꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯦꯅꯁ ꯀ꯭ꯔꯥꯏꯝ ꯁꯔꯥꯁꯜꯂꯦ ꯄꯥꯎꯗꯣ ꯎꯔꯤꯕ ꯃꯌꯥꯝꯗꯣ ꯃꯤꯌꯥꯝꯗ ꯎꯍꯜꯂꯤ ꯈꯪꯍꯜꯂꯤ ꯎꯠꯄ ꯌꯥꯕ ꯃꯈꯩ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯊꯥꯒꯠꯂꯤ ꯇꯨꯁꯨꯡꯉꯤ ꯊꯛꯊꯪ ꯏ ꯀꯤꯕꯅ ꯃꯥꯡꯈ꯭ꯔꯕ ꯃꯆꯥꯁꯤꯡ ꯐꯪꯕꯗ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯗꯅ ꯊꯜꯂꯤ ꯑꯣꯔꯒꯥꯟ ꯀꯌꯥ ꯂꯧꯊꯣꯛꯄꯤꯈ꯭ꯔꯒ ꯅꯤꯡꯊꯤꯅ ꯊꯝꯕꯤꯗꯕꯅ ꯁꯤꯕꯗꯤ ꯉꯝꯗ ꯍꯤꯡꯕ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯎꯔꯤ ꯂꯝꯕꯤꯗ ꯆꯥꯛꯅꯤꯕ ꯑꯉꯥꯎꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯀꯌꯥꯁꯨꯅꯤ ꯃꯐꯝ ꯑꯗꯨꯗ ꯐꯣꯔꯁ ꯂꯦꯕꯔ ꯑꯣꯏꯅ ꯇꯧꯍꯜꯂꯤꯕ IPC ꯁꯦꯛꯁꯟ 370ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯑꯃꯕꯨ ꯂꯝ ꯑꯃꯗꯒꯤ ꯑꯃꯗ ꯄꯨꯊꯣꯛꯈꯤꯕ ꯂꯩꯕ ꯌꯣꯟꯕ ꯆꯠꯊꯕꯁꯤꯡ ꯑꯗꯣ ꯗꯟꯗꯤ ꯑꯣꯏꯅ ꯂꯥꯏꯐ ꯏꯝꯄ꯭ꯔꯤꯖꯟꯃꯦꯟ ꯆꯍꯤ 7ꯇꯒꯤꯅ 10 ꯐꯥꯎꯕ ꯐꯪꯕ ꯌꯥꯏ ꯃꯤꯕꯨ ꯄꯣꯠ ꯆꯩꯒꯨꯝ ꯂꯩꯕ ꯌꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗꯤ ꯃꯦꯠ ꯁꯔꯚꯤꯁ ꯇꯧꯕ ꯁꯤꯒꯨꯝꯕ ꯇ꯭ꯔꯥꯐꯤꯛ ꯑꯁꯦ आर्टिकल 23 ना अथिंग थम्ख्रे आर्टिकल 23 असे राइट अगेंस्ट एक्सप्लॉयटेशन हाइबा अखोई इंडिया की कॉन्स्टिट्यूशन की अहुमसुबा फंडामेंटल राइट मसिगी पार्ट अमनी असिगुम्बा लोन यादबा अथिंग थम्ब थबकसिंग असे तौबगी पनिशमेंट याम चावे असेंगमु मसकपो लसिलंगा माइखुम्बु पुंसिगी उप्तना लैबा याब्रा चही कया चंगना कदाइदनो कनासु खंग थिरकपा मफमदुनी थुगाइरिबा मांगहल्लिबा पेंडबा मना गोविंदास मांगकिबसिनी मरकसिदा निंगथेमसो मफम खंगदा मांगख्रे मसिगी पाव अमु फंगखि